ahal amana khulgi nahasingda moigi khulgi oina thainadagi hauna sangbada khudong thiba nangba mafamsinggi maramda wari liduna hairami yengoi nahasa aikhogi pat laribase madugi nakanda lariba wayamna hoba lamhang oina lariba mafam ase maduda kaidonungda nga ayaiba oigera natragana atekpa oigera ngagi jasima puraga nubidangi matamda khakchakpa yadeko mafam aduda nga puraga chatpada khudong thiba thengnaba yamna yaukrabani thaina ipo adudi kariginone mafam aduda nga puraga chatpa yadi haisibo adu buro mafam aduda nga yamna pamba but matai manau ani lei hainabani ko nongma numidang wairam khul aduda kulla kauba huranba nupa amasu leirami handakse nongse adum suraga leibasida aigi thabaktiba pura fel oye tawrise aise masagi huranbagi thabakse toklagena phanayamdi hotnarabani adubu sungam hengamde sum pi kandagi huranbagi thabak ase sum tawrabanina nongmaneni khak lepasida isase tumpham safamga khangdewani sumaina sum leidong sarukpodi aina nahan huralakpa nupa indu puraga migi pukhida nga hek pharoge masigi inse yontokena tawbani adubu kanamta hek leibiyu haiba yadi aduda taraga tum leirabani sum thamabanina magi mathau su ngasidi laedana asi khaladuna kullana in adu paiduna la ami aduga migi ngayana leiba pukri amada mirak narak yengduna in adu bu hulam in adu singkapa matamda nga yamna yaura ami nga mayam adu ubada kula yamna harawrami imai nga mayam sidi onthona yam khreda sumaina leiramne gaidi thajadene daw yam yare ngasidi ai nga singje puduna yumda yam thuna halawrage natrabadi mapu mu laksalabadi ai pharak soja tarani ba asumna mana nga sing adu puduna satke hane hek tawbadagi pukri adugi mapuna mahakpu phunaba tanare ami ai thaba la imale moi mayam se ai papathunda selhawrage kulasu mathwai hingnaba maikai salai khangdana chela ami adubu bab oi howdabadagi wayamna hoba mayamna kinariba mafam aduda chensilami mi mayam adudi adu ubadagi kimanbadagi mabu tanaba lepkhirami moi mayam se ai tanaba phangdra male loina le hore ai bu phagane su makoina khalline ngamsu ngamoidabada asi khaladuna mahak momon moksarami adubu mana munna yengseluba matamdadi mamli tawbaduda mana leiramiba jaga adudi miyamna kinariba wayamna hoba mafam aduni khangakpadagi mahak yamna pakhalami is aina ngasari leidiba jaga sidi onthokpanida nga purga satpa yadi hainariba mafam adunine aina nga mayam asiga mafam asi lotibani aida satsa hawrage asi khaladuna mahakna sakke tawrami adubu mana sakke haina khongkap ama ani thangba hawrakpadagi mina wari murum sanaduna sonabagi makhol mahakna tarami is kana orajana wari amuk sanarisina ai phaba tumina lakpa mi amu orijalane kulana laithoktuna yengluba matamdadi yamna wang saurabi nupi ama leptuna leiramba adu ubadagi ma khangprek khangami kuladu indu paiduna kana chelami adubu nupi aduna wa ama langaktuna mabu tuhalami aina nga handagi saningduna lakpa nga ngasidi pena saba phangle
ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯋꯥ ꯌꯥꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯋꯥ ꯌꯥꯟꯕ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯀꯤꯗꯤ ꯀꯤꯍꯦ ꯇꯧꯔꯤꯁꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯌꯨꯛꯁꯤꯗꯕꯨ ꯉꯥ ꯄꯨꯔꯒ ꯆꯠꯄꯕꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯉꯥ ꯄꯨꯔꯒ ꯂꯥꯛꯄꯁꯨ ꯅꯠꯇꯕꯁꯤꯕꯨ꯫ ꯃꯥꯅ ꯑꯁꯨꯝꯅ ꯋꯥ ꯃꯔꯛ ꯑꯗꯨꯗ ꯐꯖꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯪꯂꯛꯄꯗ ꯀꯨꯜꯂꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯦ, ꯁꯤꯗꯤ ꯇꯥ ꯀꯨꯜꯂꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅꯤꯅꯦ꯫ ꯅꯍꯥꯟꯗꯒꯤ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯊꯤꯕ ꯌꯧꯗ꯭ꯔꯕꯅꯤꯅ ꯐꯪꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯃꯌꯨꯝꯗ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯄꯥꯎ ꯇꯝꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯨꯜꯂꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯀꯤꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯅꯕꯗꯒꯤ ꯃꯤ ꯑꯃꯠꯇ ꯆꯪꯅꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯅꯥꯎ ꯑꯃꯗꯤ ꯃꯤꯃꯤ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥ ꯃꯄꯥꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯞꯄꯤꯔꯛꯑꯝꯃꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯥ ꯑꯌꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯛꯑꯝꯃꯤ꯫ ꯈꯔ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣꯃꯤ ꯅꯨꯄꯤ ꯅꯪꯕꯣ, ꯐꯅꯌꯥꯝꯁꯨ ꯋꯥꯠꯂꯤ ꯆꯠꯀꯗꯕ꯫ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯗꯤꯅꯦ ꯕꯦꯔꯥ ꯀꯥꯅꯤꯀꯣ꯫ ꯉꯥ ꯑꯌꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤꯗꯥꯏ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯅ ꯍꯦꯟꯅ ꯌꯨꯝ ꯌꯧꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯉꯍꯥꯟ ꯀꯨꯜꯂꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯣ, ꯑꯗꯒꯤ ꯃꯐꯝꯗꯨꯗ ꯐꯥꯎꯗꯨꯅ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯇꯩꯗꯤ ꯌꯥꯝꯅ ꯀꯣꯏꯊꯣꯛꯄꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯆꯠꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯍꯥꯏꯅ ꯍꯥꯏꯅꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯁꯦ ꯇꯥꯈꯤꯕꯅ ꯍꯥꯜꯂꯦ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯐꯥꯎꯗꯨꯅ ꯆꯠꯍꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯨꯄꯤ? ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯥ? ꯉꯥꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯆꯠꯄꯗ ꯀꯌా ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ꯫ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ꯫ ꯂꯝꯕꯤ ꯑꯇꯣꯞꯄꯗꯣ ꯑꯗꯨ ꯌꯧꯅꯕ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯄ ꯑꯩ ꯉꯝꯃꯔꯣꯏ꯫ ꯉꯥ ꯌꯥꯎꯕ ꯈꯥꯎꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ꯫ ꯁꯦ, ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦꯠꯁꯦ ꯃꯁꯤꯗ ꯑꯣꯏꯅ ꯉꯥ ꯑꯌꯥꯏꯕꯁꯤꯡꯗꯣ ꯌꯣꯝꯁꯤꯜꯂꯒ ꯑꯩ ꯈ꯭ꯋꯥꯡꯁꯤꯗ ꯀꯤꯁꯤꯜꯂꯛꯂꯒꯦ, ꯑꯗꯨꯒ ꯈꯥꯎꯗꯨꯗ ꯑꯃꯈꯛꯇꯪꯗꯤ ꯈꯥꯛꯂꯛꯑꯒꯦ꯫ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯌꯥꯒꯗꯧꯔꯤꯕꯅꯦ ꯇꯧꯔꯤꯁꯦ? ꯐꯔꯦꯁꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯅꯪꯅ ꯃꯥꯡ ꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯍꯧꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔ ꯆꯠꯂꯒ ꯂꯝꯍꯨꯏꯅ ꯂꯥꯛꯇꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯣꯏ ꯃꯄꯥ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯅ? ꯅꯪꯕꯨ ꯂꯝꯍꯨꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯦ ꯇꯥꯗ꯭ꯔꯣ ꯃꯤ? ꯇꯥꯏꯌꯦ, ꯂꯦꯞꯄꯒ ꯂꯩꯔꯒ ꯈꯣꯡꯉꯤꯁꯦ ꯂꯦꯞꯈꯗ꯭ꯔꯣ? ꯌꯨꯝ ꯌꯧꯅꯕ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯒ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛ ꯀꯧꯔꯛꯑꯝꯃꯤ꯫ ꯅꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ, ꯆꯠꯃꯤꯟꯅꯁꯤꯅꯦ꯫ ꯀꯅꯥꯅꯣ ꯅꯪꯕꯣ? ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ? ꯑꯩꯒꯤ ꯏꯃꯤꯡ ꯁꯅꯥꯃꯛ ꯀꯧꯋꯦ꯫ ꯑꯩ ꯅꯣꯏ ꯑꯅꯤꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯦ꯫ ꯑꯦ, ꯅꯪꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔ ꯈꯪꯉꯤꯕ? ꯑꯣ, ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯀꯤꯕꯗꯒꯤ ꯃꯤ ꯁꯨꯝ ꯂꯥꯛꯄ꯭ꯔꯅ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤꯗ꯫ ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯕꯅꯦ꯫
ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯅꯪꯕꯣ? ꯃꯤ ꯃꯌꯥꯝꯅ ꯃꯐꯝꯁꯤꯗ ꯉꯥ ꯌꯥꯝꯅ ꯄꯥꯝꯕ ꯕꯨꯠ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩ ꯍꯥꯏꯅꯔꯤꯗꯨꯗꯤ? ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝ ꯈꯔ ꯆꯠꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ. ꯉꯥ ꯑꯌꯥꯏꯕ ꯃꯅꯝ ꯅꯝꯃꯤꯕꯣ. ꯅꯣꯏ ꯑꯅꯤꯕꯨ ꯉꯥ ꯑꯌꯥꯏꯕ ꯌꯥꯎꯕ ꯃꯥꯜꯂꯤꯗ. ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯉꯥ ꯌꯥꯝꯅ ꯄꯥꯝꯃꯦ. ꯌꯥꯔꯒꯗꯤ ꯉꯥ ꯈꯔ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯗꯅ. ꯉꯥ ꯌꯥꯝꯅ ꯌꯥꯎꯕ ꯅꯠꯇꯦꯗ, ꯑꯃꯈꯛꯇꯅꯤ. ꯀꯗꯥꯏ? ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ. ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯉꯥ ꯑꯃꯈꯛꯇꯅꯤ ꯍꯥꯏꯔꯒ ꯁꯤ ꯌꯦꯡꯉꯣꯁꯦ. ꯃꯤꯃꯤꯒꯤ ꯃꯈꯨꯠꯇꯒꯤ ꯈꯥꯎ ꯑꯗꯨ ꯃꯨꯟꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯑꯝꯃꯤ. ꯃꯅꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯍꯩꯁ, ꯅꯣꯏ ꯑꯅꯤꯗ ꯉꯥ ꯑꯌꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯕ ꯃꯥꯜꯂꯤꯗ. ꯌꯥꯎꯗ꯭ꯔꯦꯗ, ꯑꯗꯨ ꯈꯛꯇꯅꯦꯃꯤ. ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯑꯝꯃꯤ. ꯃꯗꯨ ꯎꯕꯗ ꯏꯅꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯃꯤꯃꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯤꯕꯁꯦ ꯉꯥ ꯌꯥꯝꯅ ꯄꯥꯝꯕ ꯕꯨꯠ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅꯦ. ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯀꯟꯅ ꯆꯦꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯇꯨꯡꯗ ꯕꯨꯠ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅꯁꯨ ꯇꯥꯟꯅꯔꯛꯑꯝꯃꯤ. ꯅꯣꯏ ꯑꯅꯤ ꯆꯦꯟꯈꯤꯅꯨ. ꯉꯥꯁꯤꯡꯗꯨ ꯄꯤꯔꯝꯈꯣ. ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯅ ꯀꯟꯅ ꯆꯦꯜꯂꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯁꯤꯜꯂꯛꯑꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯤꯃꯤꯒ ꯏꯅꯥꯎꯒ ꯑꯗꯨ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯊꯤꯕ ꯈꯪꯅꯔꯝꯗꯦ. ꯃꯤꯃꯤ, ꯃꯤꯃꯤ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ? ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ? ꯏꯅꯥꯎꯅ ꯃꯤꯃꯤꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯁꯤꯜꯂꯝꯕ ꯅꯨꯡꯁꯤꯠꯁꯨ ꯂꯦꯞꯈꯤꯔꯝꯃꯤ. ꯏꯅꯥꯎꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯞꯅ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ. ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯏꯅꯥꯎꯅ ꯀꯤꯅ ꯌꯦꯡꯉꯝꯃꯤ. ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ. ꯃꯤꯃꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯃꯤꯠ ꯅꯅꯥꯒꯗꯣ ꯆꯞ ꯌꯨꯡꯉꯒ ꯂꯩꯔꯤꯗꯨꯕꯣ? ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ. ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯅꯪꯉꯣꯟꯗ ꯌꯥꯎꯈꯤꯕ ꯉꯥꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯅ ꯆꯥꯈ꯭ꯔꯒꯦ? ꯉꯥ ꯃꯔꯨ ꯉꯥꯛꯇ ꯌꯥꯎꯔꯝꯃꯤꯁꯤꯅ. ꯐꯔꯦꯁꯦ, ꯉꯥꯁꯤꯡ ꯑꯗꯣ ꯃꯥꯡꯖꯈ꯭ꯔꯁꯨ ꯊꯋꯥꯏ ꯍꯤꯡꯍꯧꯔꯤꯁꯦ ꯐꯔꯕꯅꯤ. ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ. ꯑꯅꯤꯅ ꯀꯟꯅ ꯆꯦꯜꯂꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯁꯤꯜꯂꯛꯑꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯤꯃꯤꯒ ꯏꯅꯥꯎꯒ ꯑꯗꯨ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯊꯤꯕ ꯈꯪꯅꯔꯝꯗꯦ. ꯃꯤꯃꯤ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ? ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ? ꯏꯅꯥꯎꯅ ꯃꯤꯃꯤꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯁꯤꯜꯂꯝꯕ ꯅꯨꯡꯁꯤꯠꯁꯨ ꯂꯦꯞꯈꯤꯔꯝꯃꯤ. ꯏꯅꯥꯎꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯞꯅ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ. ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯏꯅꯥꯎꯅ ꯀꯤꯅ ꯌꯦꯡꯉꯝꯃꯤ. ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ. ꯃꯤꯃꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯃꯤꯠ ꯅꯅꯥꯒꯗꯣ ꯆꯞ ꯌꯨꯡꯉꯒ ꯂꯩꯔꯤꯗꯨꯕꯣ? ꯂꯥꯛꯑꯣ, yumda halasi la'o. Karino ngasaygi nangonda yaukhiba ngasing adudi kanana chakrage nga maru ngata yauramisina farese ngasing ado mangjakhrasu thawai hingaurise farabani yumda halasi la'o. Ngasing adu matong sathokhraba matungi marusing adu mimina phamiba akoiba aduda koichai chaiga leiba inauna uram adubu mana yamna hena khanjiluba tawdana mimibu puduna mayum yaunaba halla ami adubu mimi adu hana gumna wa ngang khidre
Numit ninimuk leiraba matungda inausu Mimigi matau adu singnaba faurami. Mana wa ngangba matamdasu harau na kuma amdi. Aduga yumgi thabak inkhangsu inthi nungaina tawramdi. Aduga nga gumba inauna leiduna pusalakpa ubada yamna harau na sarami. Aduga mana masinggumba pura agana yamna hainingdaba haraudaba faurami. ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯍꯥꯟ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯆꯠꯂꯨꯕꯗꯒꯤ ꯉꯍꯥꯟꯉꯩꯒ ꯏꯃꯥꯟ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯃꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯨꯕꯨ ꯑꯣꯏꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯕꯣ ꯑꯩ ꯇꯨꯃꯤꯟꯅ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯔ ꯅꯠꯇꯕ꯭ꯔꯥꯗꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯇꯕ ꯌꯥꯗꯦ Asumna numidang ama inauna nga mayam ama yoktuna thamammi. Aduga numidangi sak ising chaba loiraba matungda phamungda tumsinnaduna layammi. Khanghaudana kanagumba amana sabagi makhol prek lauba tara'ammi. Masu hawatlaga makhon tariba maikai romda lona laktuna yengammi. ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯅꯥꯛꯇ ꯇꯨꯝꯕ ꯆꯪꯉꯛꯇ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕꯁꯤꯅ ꯀꯗꯣꯝꯗꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯃꯥꯜꯂꯤ ꯃꯈꯣꯟꯁꯦ ꯑꯩ ꯇꯨꯃꯤꯟꯅ ꯆꯪꯂꯒꯅꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ Inauna tuminna saksanglomda laktuna yengbada oiramliba film adu ubada inaw akiba faurami. ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯤꯃꯤ ꯅꯠꯇꯦ ꯉꯥ ꯌꯥꯝꯅ ꯄꯥꯝꯕ ꯕꯣꯠ ꯅꯨꯄꯤꯗꯨꯅꯤꯅꯦ ꯑꯩꯅ ꯌꯣꯛꯇꯨꯅ ꯊꯝꯕ ꯉꯥꯈꯩꯁꯦ ꯃꯥꯅ ꯐꯥꯗꯨꯅ ꯍꯤꯡꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦꯃꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯐꯔꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩ ꯋꯥꯁꯨ ꯋꯥꯅ ꯈꯥꯡꯂꯒꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯏꯕ ꯃꯅꯤꯒ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯍꯦꯛꯇ ꯇꯥꯟꯅꯔꯨꯔꯒꯦ Matangi numit ayuk anganbada inauna but onkrabi mimida khanghandana tuminna maiba manigi manakta satlami. Aduga thokliba thodok punamak maiba manida loina tamami. Magi wado tarba matungda maiba adunamu hairami. Nangi na yumda laiba nupido nangi asingba nupi mimido natini bungo. Ngaya na pambi but nupiduni ne se masigi ising se pukro aduga ne ahingda mana nga sadu lei kanda ne ising te chaishalu mado nga adum soidana onkrani matamdu da nangna nga adu pharaga ne bottle amada hapsillaga makhum chela khumaga thamo aduga isingna thadakho ma but amung hana olaroi dabani. ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯆꯠꯆꯔꯒꯦ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯑꯩ ꯇꯧꯗꯨꯅ ꯌꯦꯡꯉꯒꯦ Asumna inauna numit adugi numidangda but nupi aduna nga sadu leiringayda maibana pirakpa ising adu saishilam. Ising aduna nupi aduda hek thengkhibadagi nupi adu nga onkirami. Aduga nga adubu inauna pharaga bottle amada hapsilami. ꯈꯪꯂꯕ꯭ꯔꯥ ꯕꯨꯠ ꯅꯨꯄꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯁꯥꯗꯨꯅ ꯉꯍꯥꯟꯈꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯣ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯤ ꯈꯪꯍꯜꯂꯦꯗꯅ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ Inauna nga yauraba bottle adubu isingda langthakirami. Aduga torban aduda phamduna inaw kapammi. ꯃꯤꯃꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯊꯤꯔꯒ ꯐꯪꯗꯣꯏꯅꯣ ꯅꯪꯕꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩ ꯋꯥ ꯍꯧꯕ ꯖꯒꯥꯗꯨꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ Inauna magi nupibu phangningmana ngawduna wa hawa mafam aduda numidang aduda makhota saituk ama paiduna mimi thiba laami. ꯃꯤꯃꯤ ꯃꯤꯃꯤ
ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯨꯝꯃꯛꯑꯣ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯃꯤ ꯏꯅꯥꯎꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯃꯤꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯃꯛꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯑꯝꯃꯤ ꯅꯪ ꯂꯥꯛꯂꯤꯗꯅ ꯉꯁꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯅꯤ ꯅꯍꯥꯟꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯔꯤꯕꯅꯤ ꯅꯪꯒꯤ ꯅꯊꯋꯥꯏꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯧꯕ ꯇꯥꯔꯦ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯉꯥ ꯑꯣꯜꯍꯟꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯈꯤꯕꯒꯤ ꯂꯃꯟ ꯅꯪꯒꯤ ꯅꯊꯋꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯧꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯅꯨ ꯅꯪꯅ ꯉꯝꯂꯒꯅ ꯑꯩ ꯍꯥꯠꯂꯨ ꯂꯥꯎ ꯑꯩꯅ ꯉꯝꯂꯒꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯤꯡꯅ ꯄꯨꯈꯤꯒꯦ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯗꯧꯔꯤꯕ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯕꯗ ꯅꯪꯅ ꯁꯣꯟꯒꯗꯕ ꯂꯥꯏꯁꯣꯟ ꯁꯣꯜꯍꯧꯔꯣ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯥꯗ ꯆꯠꯈ꯭ꯔꯦꯅꯦ ꯑꯐꯕ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯣꯝ ꯂꯩꯕꯗꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩ ꯑꯣꯖꯥ ꯃꯥꯏꯕ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯏꯅꯥꯎ ꯑꯗꯨ ꯑꯃꯨꯛ ꯃꯥꯏꯕ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯣꯅ ꯂꯥꯛꯆꯔꯤꯕꯅꯦ ꯑꯣꯖꯥꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩ ꯄꯥꯡꯊꯣꯛꯆꯗꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨꯅ ꯉꯥ ꯑꯣꯜꯍꯟꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯈ꯭ꯔꯕꯅꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯦꯛꯇ ꯌꯦꯡꯉꯒꯅꯦ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝꯗꯣ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯑꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯣ ꯑꯗꯨꯗ 이반이 와 ꯍꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯊꯤꯔꯨꯁꯤꯀꯣ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏꯕꯣ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ 이붕어 ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯄꯣ ꯑꯩꯅ ꯂꯩꯔꯤ ꯆꯤꯡꯉꯤꯕ ꯃꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯅꯪ ꯂꯩꯌꯨꯀꯣ ꯑꯩ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯟꯕ ꯍꯧꯔꯒꯦ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯑꯩ ꯏꯟꯖꯒꯦ ꯑꯁꯨꯝꯅ ꯏꯅꯥꯎꯅ ꯃꯥꯏꯕ ꯃꯅꯤꯅ ꯌꯦꯛꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯜꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯅꯥꯁꯤꯡ ꯃꯩ ꯆꯥꯛꯈꯠꯂꯛꯑꯝꯃꯤ 이붕어 ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯁꯤꯒꯤ ꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯦ ꯑꯩ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯩ ꯆꯥꯛꯂꯤꯕꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯃꯨꯊꯠꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯅꯤꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯗꯒꯤ ꯃꯩ ꯆꯥꯛꯑꯝꯕ ꯑꯗꯨ ꯃꯩ ꯃꯨꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯏꯅꯥꯎꯒꯤ ꯅꯨꯄꯤ ꯃꯤꯃꯤꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯇꯥꯔꯛꯑꯝꯃꯤ 미미 ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯦ ꯇꯥꯕ꯭ꯔꯣ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ 이붕어 마 ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯔꯣꯏ ꯅꯨꯃꯤꯠ 6-7ꯅꯤ ꯀꯔꯤꯁꯨ ꯆꯥꯗꯅ ꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯨꯕꯗꯒꯤ ꯃꯥ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ ꯑꯗꯨꯅꯅꯦ ꯌꯨꯝꯗ ꯄꯨꯔꯣ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯂꯥꯛꯆꯅꯤꯗ ꯑꯁꯨꯝꯅ ꯏꯅꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯊꯝꯃꯝꯃꯤ ꯃꯤꯃꯤꯁꯨ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯪꯑꯣꯏ ꯃꯍꯥꯑꯣꯏ ꯆꯨꯔꯣꯟ ꯄꯥꯔꯣꯟꯗꯤ ꯈꯔ ꯂꯣꯜꯂꯝꯃꯤ 이사돈비 ꯀꯔꯤꯅꯣ 미미 ꯀꯗꯥꯏꯗꯒꯤ ꯏꯆꯥ ꯇꯣꯝꯕꯤꯅꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯂꯩꯈꯤꯗꯕ ꯆꯍꯤ 7-9 ꯍꯦꯜꯂꯛꯑꯕꯁꯤꯕꯨ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯅꯦꯃꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ 4-5 ꯂꯩꯔꯛꯄ ꯃꯇꯨꯡꯗ ꯃꯤꯃꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯧꯔꯛꯑꯝꯃꯤ 이사돈비 ꯅꯪ ꯂꯥꯛꯑꯣ 이마ꯒꯤ ꯅꯥꯛꯇ ꯅꯪ ꯂꯥꯛꯑꯣ 미미 ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯅꯍꯥꯟ ꯎ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯀꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤꯅꯤ ꯅꯪꯅ ꯏꯆꯥ ꯇꯣꯝꯕꯤꯅ ꯀꯧꯔꯤꯁꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯣꯕ ꯃꯄꯥ
ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯑꯩ ꯉꯍꯥꯟ ꯕꯨꯠ ꯅꯨꯄꯥꯗꯨꯅ ꯎ ꯃꯅꯨꯡꯗ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯨꯗ ꯃꯝꯃꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯤꯒꯅꯣꯅ ꯑꯩꯕꯨ ꯑꯗꯨꯝ ꯁꯦꯟꯅꯕꯤꯔꯒ ꯅꯪꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤꯏꯅꯥꯛꯇ ꯂꯩꯔꯝꯃꯦ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯂꯧꯕ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯃꯥ ꯃꯥꯡꯈ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯨꯠ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯕꯨꯁꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯦ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯗꯨꯁꯨ ꯏꯆꯥꯇꯣꯝꯕꯤꯒꯤ ꯊꯋꯥꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅꯗꯤ ꯏꯆꯥꯕꯨ ꯀꯥꯎꯊꯣꯛꯎꯔꯦ ꯏꯆꯥꯅꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯇ꯭ꯔ ꯐꯥꯎꯕꯗ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯇꯣꯝꯕꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯏꯆꯥꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯁꯨ ꯍꯤꯡꯖꯍꯧꯔꯦ ꯑꯗꯨꯒꯅꯦ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯃꯐꯝꯗꯨꯗ ꯍꯧꯖꯤꯛꯇꯤ ꯆꯪꯉꯨꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯂꯔꯣꯏ ꯑꯁꯨꯝꯅ ꯏꯅꯥꯎ ꯃꯇꯩ ꯃꯅꯥꯎꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯤꯌꯥꯝꯅ ꯑꯀꯤ ꯑꯈꯪꯕ ꯑꯃꯠꯇ ꯂꯩꯇꯅ ꯋꯥ ꯍꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅꯈꯤꯔꯝꯃꯤ